ꯃꯌꯥꯝ ꯕꯍꯜꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯁꯣꯗꯥ ꯃꯨꯚꯤ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ ꯐꯥꯒꯤꯒ ꯃꯥꯜꯂꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯐꯖꯔꯛꯏ ꯑꯗꯨꯒ ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ ꯃꯁꯤꯕꯨ 88% ꯂꯥꯏꯛ ꯇꯧꯈꯤ ꯑꯗꯨꯒ IMDbꯗꯅ 7.2% ꯐꯪꯈꯤ ꯃꯨꯚꯤ ꯑꯁꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13 2022ꯗ ꯄꯨꯊꯣꯛꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯥꯏꯔꯦꯛꯁꯟꯅ ꯍꯔꯤꯁ ꯅꯥꯔꯥꯌꯟ ꯑꯃꯁꯨꯡ ꯀꯦ ꯍꯔꯤꯁꯪꯀꯔꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯃꯥꯟꯊꯥ ꯐꯔꯦ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯂꯤꯅꯕ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯆꯤꯊꯍꯧꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯣꯂꯤꯋꯨꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯂꯤꯚꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯗ ꯏꯔꯨꯖꯗꯨꯅ ꯏꯔꯣꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯈꯣꯏꯗꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯣꯂꯤꯚꯤꯌꯥꯕꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯗꯨꯅ ꯑꯣꯂꯤꯚꯤꯌꯥꯅ ꯊꯛꯅꯕ ꯖꯨꯁꯇ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ ꯗ꯭ꯔꯒ ꯑꯗꯨ ꯑꯣꯂꯤꯚꯤꯌꯥꯅ ꯊꯛꯎꯕꯗꯒꯤꯗꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯥꯏꯊꯈꯤ ꯑꯣꯂꯤꯚꯤꯌꯥꯅ ꯉꯝꯗ ꯃꯍꯥꯛꯀꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯂꯤꯚꯤꯌꯥꯗ ꯃꯈꯣꯏꯅ ꯁꯔꯥꯛ ꯇꯝꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯒꯤ ꯃꯁꯥꯒꯤ ꯁꯤꯡꯂꯤ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯁꯤꯡꯂꯤ ꯑꯗꯨ ꯂꯣꯏꯅ ꯎꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯛꯂꯗꯨꯅ ꯑꯃꯦꯔꯤꯀꯟ ꯑꯦꯝꯕꯦꯁꯤꯗꯒꯤ ꯅꯨꯄꯥ ꯈꯔ ꯂꯥꯛꯈꯤ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯒ ꯍꯣꯂꯤꯋꯨꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯂꯤꯚꯤꯌꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯁꯤꯕꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯤ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅꯗꯤ ꯊꯤꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ इन्वेस्टिगेट तब मतमदा ओलिविया की पोस्टमार्टम तब मतमदा मंगोंदगी ड्रग की सैंपल से अनी फंकी अहांब ड्रग अदुदी महाना साधुन लेब माली अदुगा अनीसुब ड्रग अदुदी जूस अदुना मिक्स तौबनी ड्रग अमगी सैंपल अदुदी LSD नी अदुगा अतोप सैंपल अदुदी अखोइनसु मसक खंगद्रि हादुना तममी सोम लाकंदना सिन अमदना यशोदासु गवर्नमेंट हॉस्पिटल अमदा डॉक्टर उननबगीदमक्ता क्यू दा फमदुना लेरमी अदुगा तंजा अदुदा नर्स अमा थोलक्तुना यशोदाबु कौशनदुना डॉक्टर अदुगी मनाक्ता पुछनखी महाना डॉक्टर अदुगा उनबा लाकपगी मरम असिदि डॉक्टर अदुगा तानरदुना महाना मी अतोपगी मचा अमा पोकपिनबगीदमक्ता ओइरमी तसेना हारबा मतमदा यशोदा शि लेशाबिनी अदुगा महाना पोक्तुरिबा मचा असिना सरोगेट चाइल्ड हाइना खंगनबनी महाना पोक्तुरिबा अंगांग असि अतोपा इनाकरा खुनबा मिसक अमदा पीदुरिबनी हाइदुना डॉक्टर अदुना हारकी कदाइदा पोकदबनो अमसुंग कनादा पीगदबनो हाइबसिदि नंगोना खंगनबा यादे हाइदुनासु डॉक्टर अदुना हाइरमी यशोदासु महाकी मतम अदु योक्सले हाइबदि महापु ट्रीटमेंट तौनबैदमक्ता यामना फबा यामना चौखलबा मफम अमदा पुगनि हाइदुना डॉक्टर अदुना थजबा पिरमी अदुगा महापु रानी दौना यामना चेक्सिना थमगनि हाइबदि इनाकरा खुनबा इमुंगी मसा पोक्तुरिबनि हाइदुना यशोदाना महाना लैसा लैसाना अंगांग पोकपा याखिबगी मरम असि मूवी सिगी एक्सप्लेनेशन गी मखा ताबा सरुकता फंबिगनि यशोदाना थोलक्पा मतमदा मफम अदुदा लेरिबा नर्स अमना महापु कौशलदुना नंगसे इचागुम्बिनी अदुना डॉक्टर सिंगना वारी सानबदा ताई अंगां असे पोलबा मतुंगदा नंगिने अंगां खाउसे यामना सोले हादुना ताई अदुगा अंगां पोकपा मतमदा नंगसे अमदगी हेना पोकपा यारारोय हादुनासु ताई मरम अदुना नंग मसी तौगनो मसी थिंगबदा अइंगोंदा करिमता कानबा लेते अइंगोंददि फनदुम कानरिबनी हाइबदि अइंगोंदसु पैसा फंगदुरिबनी अदुबु नंगसे इचागुम्बिनी हादुना खंदुना अइना नंगोंदा हाइबनी हादुना यशोदादा नुपी अदुना हारमी यशोदाना मयुमदा लापा मतमदा महाकी मनाउनुपीगा महाका लोइनदुना लेखिबै मतम अदु निसिंगई तंजादुना नुपा अमा ग्यास सेमबनी हादुना लाक्सिलदुना मखोई इमुंगदा पैसा खरा हाइबदि महाना अंगां पोकपगीदमक्ता पैसा मयाम अमा पुदुना लाइ अदुगा बेग अदु थममदुना मफम अदुदै चक्की अदुगा मसिगी पैसा असि नंगी थबा अदुगीदमक्तनि हादुना हारमी यशोदाना महाकी मरुप प्रियाबु कौरदुना सेनफमसिंग अदु अइगी इनाउनुपी ब्रिंदागी ऑपरेशनगिनी अइ मतम खरदि युमदगी मपान चटकनि हादुना पैसासिंग अदु ममानबीदुदा लोइना सिंदरमी यशोदागी ममानबी अदुनासु ब्रिंदादो कसु तौरोइदा हादुना मफम अदुदा लेहौवी अदुगा यशोदासु नुपा अमगा लोइना गारी अमदा काखतखी नुपा अदुना यशोदादा गुली असि चाउ नत्रबदि नंग अइखोइना चत्तुरि मफम असि चत्पा यारोइ हादुना हारई उपाय लेत्रब यशोदा गुली अदु चादुना वांथखी अदुगा महाक मफम अमदा मेकअप थोलखी सिन अमदना फैशन मॉडल आरुषिना रैम्प वाक तौदुना लेबा से अखोइद उ फंगी महाना रैम वाक अदु लोइरबा मतुंगदा महाकी नुसिनजब नुपा सिपना फोन तौरई
ꯁꯤꯐꯥꯏ ꯅꯨꯄꯥ ꯑꯁꯤ ꯕꯤꯖꯤꯅꯦꯁ ꯇꯥꯏꯀꯨꯟ ꯑꯃꯅꯤ ꯑꯗꯨꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯅꯧꯕ ꯑꯃ ꯂꯩꯕꯗꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯃꯩꯔꯩ ꯂꯩꯇꯒꯩ ꯏꯟꯇꯤꯃꯦꯠ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯄꯣꯈꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯈꯤ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗꯁꯨ ꯁꯤꯕꯔꯦꯗꯤꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤ ꯌಶꯣꯗꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨ ꯃꯦꯇꯔꯅꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯌꯥꯝꯅ ꯅꯥꯟꯕ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯇꯣꯛꯇꯨꯅ ꯈꯨꯅꯨ ꯑꯃꯕꯨ ꯂꯥꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯅꯪꯅ ꯐꯥꯒꯦ ꯇꯧꯔꯤꯕꯗꯣ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯙꯨ ꯀꯧꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯒꯤ ꯂꯣꯏꯅꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯨꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯀꯧꯅꯤꯡꯕ ꯃꯤꯗꯣ ꯃꯁꯤꯒꯤ ꯕꯇꯟ ꯑꯁꯤ ꯅꯝꯃꯨ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯨꯗꯥꯃꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯗꯥꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟꯅꯤ ꯃꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯌಶꯣꯗꯥꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯆꯦꯛꯑꯞ ꯀꯩꯀꯥ ꯇꯧꯕ ꯑꯁꯤ ꯗꯣꯛꯇꯔ ꯒꯣꯇꯝꯅ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯌಶꯣꯗꯥꯅ ꯃꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯅ ꯀꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯤꯡ ꯑꯣꯏꯅ ꯀꯧꯒꯦꯔꯥ ꯃꯦꯗꯥꯝ ꯑꯣꯏꯅ ꯀꯧꯒꯦꯔꯥ ꯏꯆꯦꯗꯤ ꯀꯧꯒꯅꯨ ꯑꯩ ꯑꯍꯜ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌಶꯣꯗꯥꯅ ꯍꯣꯏ ꯃꯗꯨ ꯃꯦꯗꯥꯝ ꯍꯥꯏꯅ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯁꯤꯟ ꯑꯃꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯏꯟꯁꯄꯦꯛꯇꯔ ꯔꯤꯁꯤ ꯂꯥꯛꯇꯨꯅ ꯁꯤꯕꯔꯦꯗꯤꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯕ ꯅꯠꯇꯦ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯛꯁꯤꯗꯦꯟꯗ ꯄꯣꯈꯥꯏꯕꯒꯤ ꯁꯤꯕ ꯅꯠꯇꯕ ꯅꯠꯇꯦ ꯃꯈꯣꯏꯁꯦ ꯏꯌꯥꯔꯕꯦꯒ ꯌꯥꯔꯛꯇꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯊꯋꯥꯏ ꯀꯟꯅꯕ ꯏꯌꯥꯔꯕꯦꯒꯁꯤꯅ ꯑꯣꯏꯅ ꯍꯥꯠꯂꯕ ꯃꯁꯤ ꯀꯦꯁ ꯑꯁꯦ ꯑꯇꯣꯞꯄꯗꯒꯤ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯁꯨꯞꯅꯇꯒꯤ ꯀꯦꯁ ꯀꯨꯟꯃꯔꯤ ꯈꯛꯇꯪ ꯔꯦꯖꯤꯁꯇꯔ ꯇꯧꯏ ꯃꯁꯤꯁꯨ ꯒꯨꯒꯜꯗꯒꯤ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯏꯟꯁꯄꯦꯛꯇꯔ ꯔꯤꯁꯤꯅ ꯄꯥꯎ ꯑꯗꯨ ꯍꯥꯏꯕꯗꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯨꯗꯨꯅ ꯀꯃꯤꯁꯅꯔ ꯃꯅꯥꯛꯇ ꯄꯣꯔꯛꯏ ꯃꯗꯒꯤꯗꯤ ꯀꯃꯤꯁꯅꯔꯅ ꯃꯁꯤꯗꯤ ꯑꯣꯄꯟ ꯑꯦꯟ ꯁꯠ ꯀꯦꯁꯅꯤ ꯂꯣꯏꯔꯦꯅꯤ ꯁꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯄꯔꯠ ꯑꯃꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯁꯄꯦꯛꯇꯔ ꯔꯤꯁꯤꯅ ꯃꯤꯁꯇꯔ ꯕꯥꯁꯨꯗꯦꯕ ꯑꯗꯨ ꯇꯧꯍꯟꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯩꯗꯤ ꯀꯃꯤꯁꯅꯔꯅ ꯐꯔꯦ ꯑꯗꯨꯗꯤ ꯇꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯁꯤꯟ ꯑꯃꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌಶꯣꯗꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯤꯗꯤ ꯅꯝꯁꯤꯟꯕ ꯃꯇꯝꯗ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯩ ꯀꯥꯁꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯌಶꯣꯗꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌಶꯣꯗꯥꯁꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯒꯣꯇꯝꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯌಶꯣꯗꯥꯁꯨ ꯂꯩꯁꯥꯕꯤꯅꯤꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯐꯤ ꯍꯥꯏꯒꯠꯄꯗꯨ ꯏꯀꯥꯏꯖꯔꯝꯃꯤ ꯗꯣꯛꯇꯔ ꯒꯣꯇꯝꯅ ꯑꯩꯗꯤ ꯗꯣꯛꯇꯔꯅꯤ ꯅꯨꯄꯥ ꯑꯇꯣꯞꯄꯁꯨ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌಶꯣꯗꯥꯁꯨ ꯃꯍꯥꯛꯀꯤ ꯐꯤ ꯑꯗꯨ ꯍꯥꯏꯒꯠꯂꯗꯨꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯍꯟꯕ ꯑꯗꯨ ꯌꯥꯔꯛꯏ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯥꯗꯨ ꯃꯁꯛ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯅꯪꯒꯤꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯑꯣꯏꯁꯨ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕꯗ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯑꯦꯇꯦꯆꯃꯦꯟ ꯊꯝꯒꯅꯨ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯉꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌಶꯣꯗꯥꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯑꯅꯣꯞ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯣꯛꯂꯦ ꯑꯩꯅ ꯑꯩꯒꯤ ꯆꯥꯗ ꯎꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯔꯥꯎꯖꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯤꯡ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯂꯦꯗꯤꯁꯤꯡ ꯑꯗꯨꯕꯨ ꯔꯤꯁꯕꯦꯜ ꯑꯃ ꯄꯤ ꯔꯤꯁꯕꯦꯜ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯤ ꯔꯤꯁꯕꯦꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯕꯥꯔ ꯀꯣꯗꯁꯤꯡ ꯑꯗꯨꯕꯨ ꯁ꯭ꯀꯦꯟ ꯇꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯂꯧꯕ ꯌꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯒꯅꯦꯟ ꯂꯦꯗꯤ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯒꯅꯦꯟ ꯂꯦꯗꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌಶꯣꯗꯥꯁꯨ ꯐꯝꯖꯤꯟꯕ ꯃꯇꯝꯗ ꯀꯣꯂꯦꯖꯇ ꯑꯅꯧꯕ ꯐ꯭ꯔꯦꯁꯔ ꯂꯥꯛꯄ ꯃꯇꯝꯗ ꯔꯦꯒꯤꯡ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯦꯅꯤꯌꯔ ꯄ꯭ꯔꯦꯒꯅꯦꯟ ꯂꯦꯗꯤꯁꯤꯡ ꯑꯗꯨꯅ ꯌಶꯣꯗꯥꯕꯨ ꯎꯁꯤꯠꯇ ꯇꯧꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯊꯤꯕꯁꯤꯅ ꯇꯦꯖꯨ ꯍꯥꯏꯔꯤꯕ ꯑꯅꯣꯞꯄ ꯅꯨꯄꯤ ꯑꯁꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯦꯒꯤꯡ ꯍꯧꯔꯛꯄ ꯑꯣꯏꯅ ꯌಶꯣꯗꯥꯗ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤ ꯆꯨꯔꯨꯞ ꯎꯄꯨ ꯂꯩꯕꯅꯤ ꯆꯨꯔꯨꯞ ꯎꯄꯨꯗꯨ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯥꯛꯁ ꯄꯤꯕ ꯍꯧꯔꯛꯏ ꯌಶꯣꯗꯥꯁꯨ ꯂꯣꯟꯅ ꯊꯨꯝꯅ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯃꯍꯥꯛ ꯖꯣꯟ 2ꯗ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯖꯣꯟ 2ꯗꯅꯤ ꯁ꯭ꯇꯣꯔ ꯔꯨꯝ ꯂꯩꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯀꯨꯔꯤꯇꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯑꯗꯨꯒ ꯒꯣꯇꯝꯅ ꯅꯪ ꯂꯝꯕꯤ ꯑꯣꯟꯅꯔꯝꯃꯅꯤ ꯑꯩ ꯂꯝꯕꯤ ꯑꯆꯨꯝꯕꯗꯣ ꯃꯗꯨꯗ ꯄꯨꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯌಶꯣꯗꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯕꯦꯒꯇ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯇꯣ ꯌꯥꯎꯕꯅꯤ
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯒ ꯃꯥꯒꯁꯦ ꯇꯠꯅ ꯊꯥꯅꯗꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯉꯒ ꯇꯨꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯧꯇꯝꯅ ꯍꯌꯦꯡ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯗꯨ ꯑꯗꯨꯝ ꯄꯨꯈꯣ ꯀꯔꯤꯁꯨ ꯀꯥꯎꯗꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯁꯨꯗꯦꯕꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯁꯤ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯤꯁꯅꯔꯅ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯁꯨꯗꯦꯕꯅ ꯍꯥꯏꯔꯤ ꯏꯌꯥꯔꯕꯦꯒ ꯍꯥꯏꯕꯁꯤꯗꯤ ꯀꯦꯃꯤꯀꯦꯜ ꯑꯍꯨꯝꯅ ꯇ꯭ꯔꯤꯒꯔ ꯇꯧꯒꯗꯕꯅꯤ ꯀꯦꯃꯤꯀꯦꯜ ꯑꯅꯤꯁꯤ ꯃꯤꯛꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯁꯤ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯊꯣꯛꯂꯛꯂꯤꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯗꯨ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯀꯦꯃꯤꯀꯦꯜ ꯑꯁꯦ ꯊꯥꯗꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯀꯦꯃꯤꯀꯦꯜ ꯑꯗꯨꯅ ꯁꯤꯂꯤꯀꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯑꯗꯨꯒ ꯁꯤꯂꯤꯀꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯏꯌꯥꯔꯕꯦꯒꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯀꯦ ꯌꯥꯎꯅ ꯂꯧꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯗꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯕ ꯉꯝꯂꯤꯕꯅꯣ ꯃꯁꯤ ꯃꯦꯅꯨꯐꯦꯛꯆರಿಂꯒꯤ ꯗꯤꯐꯦꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯥꯔꯁꯤꯗ ꯌꯥꯎꯔꯤꯕ ꯏꯌꯥꯔꯕꯦꯒꯁꯤꯡ ꯑꯁꯤ ꯑꯃꯈꯛꯇꯪ ꯍꯥꯡꯉꯛ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯤꯐꯦꯛꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯂꯣꯏꯅ ꯍꯥꯡꯉꯤꯕꯅꯤ ꯏꯌꯥꯔꯕꯦꯒ ꯇꯔꯨꯛꯃꯛꯁꯤꯗ ꯁꯤꯂꯤꯀꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯑꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯤꯕꯁꯤꯅꯗꯤ ꯅꯝꯗꯅ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯕꯔꯤꯇꯤꯒꯤ ꯌꯦꯡꯅꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯤꯁ ꯁꯦꯝꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨꯅ ꯋꯥꯁꯨꯗꯦꯕꯅ ꯍꯥꯏꯔꯛꯏ ꯁꯤꯕꯔꯤꯇꯤꯒꯤ ꯌꯦꯡꯅꯕ ꯅꯠꯇꯕꯤꯗ ꯑꯔꯨꯁꯤꯒꯤ ꯌꯦꯡꯅꯕꯅ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯔꯨꯁꯤꯗꯤ ꯁꯨꯝꯕꯗꯒꯤ ꯃꯣꯗꯦꯜ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯕꯔꯤꯇꯤꯗꯤ ꯕꯤꯖꯤꯅꯦꯁ ꯇꯥꯏꯀꯣꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯥꯁꯨꯗꯦꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯁꯤꯕꯔꯤꯇꯤ ꯍꯥꯠꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯍꯥꯠꯄ ꯌꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯥꯠꯂꯤꯁꯤꯅꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯤꯁ ꯏꯟꯗꯤꯌꯥꯟ ꯄꯦꯖꯦꯟꯒꯤ ꯇꯣꯞ ꯀꯟꯇꯦꯁꯇꯦꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯕꯥꯁꯨꯗꯦꯕ ꯁꯔꯒ ꯄꯨꯟꯅ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔ ꯑꯗꯨꯗꯒꯤ ꯑꯌꯥꯕꯗꯨ ꯔꯤꯁꯤꯅ ꯅꯤꯔꯝꯃꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅꯁꯨ ꯔꯤꯁꯤꯗ ꯑꯌꯥꯕꯗꯨ ꯄꯤꯔꯝꯃꯤ ꯔꯤꯁꯤꯅ ꯑꯔꯨꯁꯤꯒꯤ ꯃꯌꯨꯝꯗ ꯁꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯜ ꯂꯣꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯅꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯀꯝꯄꯅꯤ ꯈꯛꯇꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯑꯔꯨꯁꯤꯅ ꯕ꯭ꯌꯨꯇꯤ ꯀ꯭ꯔꯤꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯍꯟꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯗꯨꯅ ꯃꯁꯤꯒꯤ ꯀ꯭ꯔꯥꯐ ꯍꯥꯏꯔꯤꯕ ꯕ꯭ꯌꯨꯇꯤ ꯀ꯭ꯔꯤꯝ ꯑꯁꯤꯗ ꯁꯕꯁꯇꯦꯟꯁ ꯑꯃ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤꯒꯤ ꯁꯕꯁꯇꯦꯟꯁ ꯑꯁꯤꯗꯤ ꯃꯃꯤꯡꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯁꯦꯖ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯨꯞꯅꯏꯟꯀ꯭ꯔꯤꯞ ꯇꯧꯔꯒ ꯊꯥꯔꯛꯄꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯤꯀ꯭ꯔꯤꯞ ꯇꯧꯕꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯀ꯭ꯔꯥꯐ ꯀ꯭ꯔꯤꯝ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯣꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀ꯭ꯔꯥꯐ ꯀ꯭ꯔꯤꯝꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯂꯥꯛꯈꯤ ꯀ꯭ꯔꯥꯐ ꯀ꯭ꯔꯤꯝꯒꯤ ꯑꯣꯅꯔ ꯑꯗꯨꯗꯤ ꯒꯦ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯤꯡꯕ ꯑꯃꯁꯨꯡ ꯍꯪꯅꯤꯡꯕ ꯀꯌꯥ ꯂꯩꯇꯥꯔꯒꯁꯨ ꯃꯦꯜꯗ ꯑꯣꯏꯅ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯇꯥꯔꯝꯃꯤ ꯁꯣꯅꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯊꯤꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯒꯤꯔꯤꯙꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯊꯤꯖꯤꯟꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯃꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄ꯭ꯔꯦꯒꯅꯦꯟ ꯂꯦꯗꯤꯁꯤꯡ ꯑꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯥꯕꯗ ꯍꯥꯎꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯌꯁꯣꯗꯥ ꯂꯥꯛꯇꯨꯅ ꯇꯦꯖꯨꯗ ꯆꯨꯔꯨꯞ ꯎꯄꯨ ꯑꯃ ꯄꯤꯔꯝꯃꯤ ꯆꯨꯔꯨꯞ ꯎꯄꯨꯗꯨ ꯐꯪꯕꯗꯒꯤꯗꯤ ꯇꯦꯖꯨ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯁꯣꯗꯥꯗ ꯐꯖꯅ ꯃꯥꯌꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯁꯣꯗꯥꯗ ꯀꯦꯆꯞ ꯐꯥꯎꯕ ꯄꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯇꯦꯖꯨꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯑꯩꯅ ꯇꯦꯕ꯭ꯂꯦꯠ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯄꯥꯛꯄꯗꯨ ꯑꯣꯏꯅ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯕꯁꯤꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯌꯁꯣꯗꯥ ꯂꯥꯛꯇꯨꯅ ꯕꯥꯝ ꯄꯤꯌꯨ ꯍꯥꯏꯖꯟꯅꯔꯗꯨꯅ ꯕꯥꯝ ꯊꯦꯜꯂꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯂꯣꯟꯅ ꯋꯥꯔꯗꯦꯟ ꯑꯗꯨꯒꯤ ꯐꯥꯏꯜ ꯃꯈꯥꯗ ꯅꯝꯁꯤꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯏꯟꯃꯦꯠ ꯑꯃꯅ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯂꯣꯟꯅ ꯊꯝꯕꯗꯨ ꯎꯍꯧꯔꯗꯨꯅ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯅꯪꯅ ꯂꯣꯠꯁꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯋꯥꯔꯗꯦꯟ ꯑꯁꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯤ ꯑꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯂꯦꯗꯤꯁꯤꯡꯕꯨ ꯃꯌꯨꯝꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯊꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤ ꯗ꯭ꯔꯒ ꯑꯁꯤ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯇ ꯊꯥꯎ ꯍꯥꯏꯗꯨꯅ ꯂꯦꯞꯇ ꯊꯥꯍꯟꯈꯤ ꯂꯦꯞꯇꯒꯤ ꯑꯜꯇꯥꯐ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤꯅ ꯔꯤꯁꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯁꯤꯗꯩꯗ ꯐꯪꯂꯤꯕ ꯗ꯭ꯔꯒ ꯑꯁꯤ
โอลิเวียกีหักจางนับฟังคีบาดรักแซมเปิลมาดูนี่หายไปดีเอลิสดินัตบามาดูนี่มาดูกีดรักตุกจับมาดับแซมเปิลนี่หายดุนหารีกอตัมในยาโซดาดูบุเจกตัวบลักคุมาตัมดายาโซดานะกอตัมเดเลียนบะฮอรีดูขายบะฮอรีนั่งเส้นสักอย่างเราพะเจียดูกันงานเราจูนตูดาไอ้เนี่ยลำบิงเอามาตัมดานั่งเนี่ยมาติ้งปังบีบีเดมาตาทักจริหายดุนสุหารียาโซดาเรากอตัมดานั่งลุหงกับบ้าหายดุนหังมาตัมดาลุหงดรีมาดูได้ก็กอตัมดายาโซดานะฮารีนักศึกษาดามพะจริบะดรจูโอริบะดูกันกิลุหงดรีโนหายดุนหารียาโซดาดานั่งดีลุหงลับละหายดุนกอตัมดาหังมาตัมดาลุหงดรีก็เลยมนุษย์ป้าป่ามีหายดุนกอตัมดาหังมาตัมดากอกตัมกีคุณภาพสิ่งอดูบูยาโซดานะมาทั้งหารักีว่าให้ดูตาวมาตัมดากอกตัมคำเปรคคำขี้ดูกามาพอมาดูได้กอกตัมสักขี้ยาโซดาสุมาทันดามโมโนตุนเลยจะฮาวีเตจูนสุรุปทักเกตาวมาตัมดามหากิจุรุกิวปูดูได้ช็อกโกแลตยาวดุนเลยบดูมหาเทนักขี้ดูกายาโซดาดูยิวกระดูกยิวหายดุนหารีตันจ้าดูยาโซดาจังไงนั่งสุรุปทักลีบดูอ่างดูฟ้ารู้หายดุนหายบมาตัมดาเตจูนหารีไอ้กิสาสุนัตบสิบูมีกิวกิดาวดูบูนั่งสุรุปพิลักตะไกน์ท้าอุดับสิมังไงเครหายดุนหารีมาทุ่งวันข้างตระกูลเอ็ดไวส์ปีกันหายตัวไหนยาโซดาบูเตจูนัตันทุเรย์เตจูสุกรมดีหุ่มลักมันนุชินโนข้างตีจุดบัดทักดารุหายตัวน่ะหลังทุ่มตัวน่ะยาโซดากิมันอัตลักตัวน่ะไอจุดทักเตะหายตัวน่ะฮารีเตจูสุมหาลุจุดทักกิบายวันยาดุลีเรย์มาคิมาปานะมาฮักซินุพิโอเนโพลักปกิดามักตายานมาที่ที่น่ะหายอดูกริกุมบานุปอยเนโพลัมตากดีคอยเดตัวลิบเซมพัมสิงห์เสไอกิจานุปาตุน่ะลุยน่ะสิงห์นี่หายไปตะกี้มาฮักซิสุรุปตัวแต่น่ะคิบนี่หายตัวน่ะวันยาดุลีเรย์มาดูที่มหาสุเซนพมาดูสิงห์ลำกิดมักตามาพาลำนัสลิบนี่หายตัวมหามาพมาสิลาคิบนี่หายตัววารีดุลีเรย์มาดูที่มหากิอินเมตกาจันลสุมหากิวารีดุลีเรย์ดูกาฮารีไอ้กี่มาเซ่โปรสติจูดอามันนี่ดูกาไอ้หากสิเรดไลท์ตะปูคิบดีไอ้หาปูมาพมาดูกี่ฮาวานุสิเทงตันบกิดมักตาไอ้หาปูคงกังนท่าดูนะไอ้บูยูฮัลคิบนี่อิมานะไอ้วันปีรักคิบเซ่มาสิขุดอบสิกาท่าคุดกี่ข้ากับปีรักป้าประชาดูกันนี่หายตัวสูเปาลุตัมจารามีมาคุยมารักตายามโลนี้ว่าดีมาหายตาระกดีมาคุยอินเมนมารักตาอเมยาวรีมหานาลักลิปกิมารามาสินะไอโฟนเลยนะว่ากิดมักตาเนี่ยหายตัวหายรีว่าให้ดูตามาตั้มดามายามดูนกพุทธวันทักขีสินน้ำมันน่ะดรักดูเทสตัวดิบนุปาดูนุปามาลักตัวน่ะไอหิงดูแต่มาหาปูหาตกขีดูกามาพัมมาดูเลยริบะเอซิดกิจะพูดสู่ว่าดูตาไอบริดารมาดูนั่นสินดูตาฮัดขียาโซดานะมาหากิกาดูตาฟิลามีอย่างเงี้ยนะตัวมาตั้มดาฟิลามาดูตาทีวีซีรีส์อามาซุงฟิล์มสิ่งอามาตยาวดีหายตัวน่ะกอตัมดะเป่าตัมบมาตัมดาปะพมาสินังนี่ยิงตัวริบาซีฮอสพิทอลสกีวิดีโองาตยิงกันแต่บันนี่หายตัวหายเลยมาดูดียิงบันยามน่ะบอร์ดิ้งจูกันนี่หายตัวหายพมาตัมดากอตัมน่ะมาหากิเจกตัววลาพมาตัมดายาโซดานะกอตัมดาฟลัตติ้งตกเชลามีกอตัมซูมาพมาดูตะกี้อีกายตัวน่ะดูมักจัดขี้วาร์เดนน่ะตัวจัดพมาตัวดูมาพมาดูเลยอินเมสิงตัวน่ะมาตัวตัมตัวน่ะวาร์เดนน่ะดูบุสิตาไปโมมาวาร์เดนน่ะดูอุลามีมาคุยเรื่องมาพมาดูดาจ้าทักชาอย่างงี้มาแต่มาดูดากาเจลดูเลเวลเป็นหลักตัวน่ะมาหากเซกเตอร์ตัวเดปุชันคีเซกเตอร์ตัวกี่มันนุ่งละจังขีมาตั้มดากาลากุมบ้ามาแต่จังบยาดีให้ตัวน่ะมาพมาดูเลยแบบมีสิ่งตัวน่ะอินเมสิงมาส่งยาโซดาบุถิงตัวทำมามีกาเจลบุงไงบุอินเดลีลามาส่งยาโซดาวาริชานะตัวน่ะเลยรามีอดูกายลีลาเนี่ยยาโซดาแต่มาหาละมาพมาสิลาคิบกิวารีดูเลยอดูกายเรย์ไอ้กินุปาโดอันน่าบัสวมันนาเรมาเริ่มตัวน่ะฮอสพิทอลเลยนะบิดมักตาเซนพมาจะว่ามันจังยี่มารามาดูนะมาสิกิตันจ้าสิลาวดูนะอ่างมาโพลดูนะไอ้น่ะเซนพมาดูนะไอ้กินุปาดูแลงดูริบเนี่ยหายดูนะปาวรุตมามีลีลาเนี่ยหายใจมหาละโพกตุริบอ่างสิคริสนานี่ดูกามหาละอ่างสิโพพมาตั้มดามหาคิมาสักเสียมุตติยีนี่พิทกจึงไงมามังดายาโซดามามาลนัสูมาจานปาคริสนาดูบูยกเช็คคิบเนี่ยหายดูนะฮารีโอเปอเรชั่นเทเตอร์ดูตะกี้ด็อกเตอร์สิงห์ดูกามาดูก็ทลพมาตั้มดากาเจลคำดาวเรหายตัวหังมาตั้มดาอ่างดูดีมามังมาบุมนุงดาดูมักสีเครียดูกากาเจลดีญาณมังดูนตาดีหายตัวหารีอ่างสิสีบดีนุมินีนิสุระบดีอดูบุขังตัวบกินีมารามาดูนักการกุมบันนักคนละจิงนับเลยตาระกดีสัตหายเราดูกาอ่างดูกันนับพลสีหารมดูนามาดูมาพมาดูริจัดขีว่าให้ดูตาวมาตั้มดามาพมาดูเลยแบบอินเมดอมาซุงยาโซดาดีว่าขันยามนุงอาจารมดีPolice ingeduna crab company edu gi owner adubu sena duna leringe timing aduda mafam aduda commissioner aduna phone torokhi tanja aduda crab company edu gi mapu aduna police adubu ubadagi di mahaki mi singda signal piraduna makhole firing to holotuna attack torokhi mato adudagi di anwar su gari manung sangchelaki adubu labak thibadagi di anwar du nomaina panduna mafam aduda siki aduga risi di mafam adudagi ngamna chenthoraki Risi amasung mahaki tim aduna Anwar gi asibagi hakchang adu mathau mawang pathokpa adu loina yawrami
yoga class tawba matamda inmate amasung Yasodana madhuda Kajal di kamdawre haiduna hangba matamda asiba nga adu loktholaba matungda Kajal adu mayumda ningthina thakre haiduna hari adubu aikhoidi mahakamta unaduna wari sanaba pambani haiduna inmate sing aduna harakpa matamda maduna hari mafam asira leiriba inmate singa nakhoiga attachment amta thamganu na aina haidra maram aduna anganga su thamganu leminariba mi sing asika mari thamba yade haiduna su haide ikang haudana warden aduna mahaki computer screen de yenguba matamda panic alarm aduna makpatagidi tit ngale haiduna ma hatu selapa matamda di Yasoda gi kada Yasoda du wanthaduna tatuna leibadu mahana udammi mata wasumna Yasoda du sector 2 da poraktuna Dr. Kotamna mahapu laingduna leirammi swai mata na ngali bo wa khunga asi aman ma yaw taragadi kanano habdu comment thambiramu Commissioner adusu hospital accident thoi haiduna mahaksu treatment tawduna lerami mafam aduda mahaki team member sing adu laktuna paw adu tamba matamda aina CBI dagi phangbu paw magi matuina Olivia hariba nupi si India da toina lai aduga mahan lerami basin numit humni khaltani haiduna paw adu mahaki team aduda commissioner aduna tamammi Matau wasumna foreigner chamaga kuni thoi si India da laktuna numi humni leramaga chatkhibagi thawdo si aikhoida tatana thoi haduna report amana haidi haduna su commissioner aduna Basudeva da hari nupi singa dura lapa matamda numi humni sida kari tawribado kanaga unaribado haiba pot adu CBI singna aikhoida paw du khongkana waidamakta makoina khoida approach tawkani haduna su commissioner aduna hari Laliba nupi singa sida manariba haibadi pattern manaba sikalino haiduna haiba matamda nupi singa si yamna inakara khunba masa masu ngaktani haiduna su pawnu tamami masida Italy dagi lakpa nupi Elina haiba nupi ama handak 180 days ki matungda mahak India da laktore haiduna hari adu idaragadi magi khonguli aduna mangona wahong pahong tawtaragadi khangmanganguni haiduna Elina bu investigation tawna bidamata makoi airport lai Yasoda tumliba vet adugi nakanda thariba bet aduda nurse ama laktuna semjin sajin tawsinba matam aduda nurse adugi khusala siriba khudop adudi Kajal gi khudop ne habasi mahana ningsingakhi Yasoda na mirak narak yang aduna mahana mahaki room adudi tholaktuna corridor adura chappa matam aduda mahana Gotam ga thenaki Gotam uba matam da mahak Gotam da wanthana sanginakhi Tanjadu mafam aduna madusu lakhi aduga madhuna mahakpu mahaki room tamna mamit khumjalaga pukhina baidamakta nurse aduda Wheelchair aduna tonghaladuna mahapu mahaki room tamna porakhi habidi sector 2 dagi puthoraki Elina sulamanga mada gari ngaduna lerami aduga gari adu tongduna mahaksu satki gari aduda policing aduna kwatan tanarami bata oduda yubi olibunu pa aduna paw pikhi habidi mahapu kanagumamna tanare haduna paw pibani Lilana Yasoda gi kar changtuna Kajal adu karam tawkhrabajano aduga mangonda paisa punba du pikhrabra pidribra aduga mahaki mama adubu prostitute tawriba jaga adudagi lokthokpa ngamkhrabra haduna su khanarami aduga mafam asida khoi yamna nungaina de thambi adubu isana di yamna nungaijadaba amadi phawri haduna Lilana Yasoda tamami Tanjadu Jenny laktuna Lilabu hidak sabidamata kauri haduna mafam adudagi puthokhi maduragi di Jenny na Yasoda da hele kaidorake lambu haduna haba matamda mafam asida khoibu Fadan dulu lebih dong natau lihat dulu hari madura gini jenis hari mafam masih dah sok nungai thambi di sibo hai dulu hari pematam dah alu tarif hari ngasi kita angkya no hai dulu Yasoda na hangai aduga ngasi pungkya tarif hai dulu so hangai jenis so kumpam kang kite aku ni mafam masih le sidi kerap pijak kerap tum adu semua aku na tahu hai pematam dah katani hai dulu Yasoda na hari wahai alu tahu matam na jenis na alu tarif hari nang thok to horo hai dulu mafam duri sakhi Yasoda na mahana ihana hana lakiba matamda thenakhiba khunu adubu mahana lamduna kaunaba honarami tanja aduda Gotam na warden aduda Yasoda da masigi hidaksi pijalu chohaiduna warden adubu Yasoda gi katamna tharakhi Yasoda su masigi khunu sidati phangnaba tanarage haiduna mahana kati ema khulai ema thiraduna thongna adu phakarai aduduga thongna adugi mapanda thoktuna lamba matamdadi mafam adudadi leiriba drisya adudi TV da thaba oiduna lerami Yasoda na mafam adura leriba pot ama painaduna TV du thugaiba matamdadi TV adudi LED ngata oiramduna makhoibu mapangi sangsarga samnabagi mawngda thamaduna makhoibu phajinduna thammani habasi mahak gyan taba ngamai Warden adu sangtuna Yasoda da masigi hidasi Gotam na pilakpani aduga chaw haduna haraki tanja aduda teju laktuna Lila do labor pen tawtuna mahak sector 2 da pusankre haduna pawlu Yasoda tami Yasoda amasung inmate sing adu pakhatuna hatu Lilabu kitan tanare adubu makhoi thongjin adu da khamna thamami Sinamadana police sing adubu mafam adura leriba mi amana mafam asida lakoibu mina tanare haduna message thaduna pawdu piki aduga mahaki account da paisa su transfer tawrei
ꯌꯁꯣꯗꯥꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯧꯇꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯍꯥꯏꯕꯗꯤ ꯋꯥꯟꯊꯅ ꯁꯟꯅꯕ ꯃꯇꯝꯗ ꯐꯪꯉꯛꯈꯤꯕ ꯀꯤ ꯀꯥꯔꯗ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯅ ꯀꯤ ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯖꯣꯟ 2ꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯏ ꯂꯤꯂꯥ ꯄꯨꯁꯤꯟꯈꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯤ ꯂꯥꯛꯈꯤ ꯑꯗꯨꯒ ꯖꯦꯅꯤꯗ ꯃꯍꯥꯛꯅ ꯂꯤꯂꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯦꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤꯕ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯔꯕꯔ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯤꯅꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯏꯟꯃꯦꯛ ꯊꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯈꯟꯅꯕ ꯃꯈꯜꯒꯤ ꯏꯟꯐ꯭ꯔꯥꯔꯦꯗ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯎꯞꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯖꯦꯅꯤꯅ ꯍꯥꯏꯔꯛꯏ ꯖꯦꯅꯤꯅ ꯌꯁꯣꯗꯥꯕꯨ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯒꯤ ꯈꯨꯠ ꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯦꯅꯤꯅ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯤ ꯌꯁꯣꯗꯥꯅ ꯑꯃꯨꯛ ꯂꯥꯛꯆꯔꯛꯏ ꯖꯦꯅꯤꯅ ꯀꯥꯇꯤꯅ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯥꯇꯤ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯖꯦꯅꯤꯗ ꯊꯤꯜꯂꯝꯃꯤ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯛꯄꯗꯒꯤꯗꯤ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯑꯗꯨꯗ ꯖꯦꯅꯤ ꯑꯗꯨ ꯃꯉꯛꯇꯨ ꯊꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯤ ꯁꯤꯈꯤ ꯌꯁꯣꯗꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯗꯨꯒ ꯀꯥ ꯑꯃꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯁ꯭ꯇꯣꯔ ꯔꯨꯝꯁꯦ ꯍꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯖꯦꯅꯤ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯖꯦꯅꯤꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯈꯪꯒꯦ ꯍꯥꯏꯔꯗꯨꯅ ꯁꯦꯛꯇꯔ 2ꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯅꯥꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯀꯤ ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯣꯇꯝ ꯁꯔꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ CCTV ꯐꯨꯇꯦꯖꯇ ꯌꯁꯣꯗꯥꯕꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯌꯁꯣꯗꯥ ꯀꯥ ꯑꯃꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯑꯁꯤ ꯑꯁꯤꯕ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯌꯥꯝ ꯑꯗꯨ ꯎꯏ ꯃꯍꯥꯛꯅ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯂꯥꯕꯨꯁꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯀꯥꯖꯜꯕꯨꯁꯨ ꯊꯦꯡꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨ ꯁꯟ ꯃꯌꯥꯝ ꯑꯃ ꯖꯦꯃꯔ ꯍꯥꯞꯇꯨꯅ ꯊꯥꯗꯣꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯕꯁꯨ ꯐꯪꯂꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯑꯁꯤꯕ ꯀꯌꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯁꯣꯗꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯌꯁꯣꯗꯥꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗꯒꯤ ꯅꯥꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯀꯥ ꯑꯃꯗ ꯆꯪꯉꯛꯏ ꯀꯥ ꯑꯃꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯝꯂꯕ ꯀꯥ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯅꯣꯞꯁꯤꯡ ꯑꯗꯨ ꯎꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯤꯂꯥꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇꯦꯁ ꯇ꯭ꯌꯨꯕ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊꯟꯇ ꯀꯞꯆꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯕꯇꯟ ꯑꯃ ꯅꯝꯃꯨꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯎꯕ ꯐꯪꯉꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯌꯁꯣꯗꯥꯕꯨ ꯐꯥꯔꯗꯨꯅ ꯃꯍꯥꯛꯅ CCTV ꯔꯨꯝ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯌꯣꯠ ꯁꯥꯟꯅꯔꯤꯕ ꯕꯥꯔꯕꯦꯜ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯄꯨꯟꯗꯨꯅ ꯊꯝꯕꯅꯤ ꯌꯁꯣꯗꯥꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯕꯥꯔꯕꯦꯜ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯌꯁꯣꯗꯥꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯦꯁ ꯇ꯭ꯌꯨꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯝꯕꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯥꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ CCTV ꯀꯦꯃꯦꯔꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯔꯨꯝꯗ ꯆꯪꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯍꯧꯏ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯆꯤꯟꯐꯥ ꯄꯨꯍꯧꯏ ꯃꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯁꯣꯗꯥꯅ ꯃꯗꯨꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯗꯨ ꯂꯥꯛꯇꯨꯅ ꯅꯪꯅ ꯋꯥꯅ ꯊꯤꯔꯤꯕ ꯑꯗꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯣꯝꯅ ꯍꯥꯏꯗꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯁꯣꯏꯗ꯭ꯔꯥ ꯑꯉꯥꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯒꯧꯇꯝ ꯂꯩ ꯒꯧꯇꯝ ꯂꯥꯛꯄ ꯎꯕ ꯃꯇꯧ ꯑꯗꯨꯗ ꯌꯁꯣꯗꯥꯅ ꯃꯗꯨꯒꯤ ꯃꯉꯛꯇ ꯊꯥꯡꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯀꯔꯤꯝꯇ ꯍꯪꯒꯅꯨ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯟꯅ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯗꯁꯥ ꯇꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯥꯟꯊꯣꯛꯅꯤꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯌꯁꯣꯗꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨꯗꯨꯒ ꯃꯁꯤꯒꯤ ꯁꯦꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯁꯤꯒꯤ ꯄ꯭ꯔꯨꯞ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯌꯦꯡꯉꯗꯨꯅ ꯒꯧꯇꯝꯅ ꯌꯁꯣꯗꯥꯗꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯌꯁꯣꯗꯥꯒꯤ ꯃꯉꯛꯇ ꯊꯥꯡ ꯑꯗꯨ ꯊꯝꯃꯝꯃꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯌꯁꯣꯗꯥꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯁꯣꯗꯥꯗꯤ ꯄꯨꯡꯉꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅꯗꯤ ꯒꯧꯇꯝꯁꯦ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯌꯁꯣꯗꯥꯁꯨ ꯐꯥꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯃꯗꯨꯅ ꯂꯤꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯀꯣꯂꯦꯖꯇ ꯕ꯭ꯌꯨꯇꯤ ꯄꯦꯖꯦꯟꯗ ꯕ꯭ꯌꯨꯇꯤ ꯀꯟꯇꯦꯁ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯗꯨꯒ ꯄ꯭ꯔꯥꯏꯖ ꯄꯤꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯑꯩꯗꯤ ꯐꯖꯕ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯌꯥꯅꯤꯡꯗꯦ ꯑꯗꯨꯗꯨꯒ ꯑꯩꯗꯤ ꯃꯄꯥꯟꯒꯤ ꯐꯖꯕꯗꯨ ꯄꯥꯝꯗꯦ ꯃꯅꯨꯡꯒꯤ ꯐꯖꯕ ꯑꯁꯤ ꯄꯥꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯁꯨ ꯂꯥꯛꯅꯤꯡꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯉꯥꯡꯏꯕ ꯋꯥꯗꯨ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯖꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏ ꯄꯥꯝꯕꯅꯤ ꯃꯍꯥꯛꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯏꯁꯣꯔꯁꯤꯡ ꯑꯗꯨꯕꯨ ꯃꯁꯛ ꯐꯖꯗꯕ꯭ꯔꯥ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ ꯊꯦꯠꯄꯅꯤ ꯑꯊꯤꯕꯗꯤ ꯀꯅꯥꯝꯇ ꯄꯥꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯐꯖꯕꯁꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯒꯧꯇꯝꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯟꯇ꯭ꯔꯤꯒꯤ ꯋꯥ ꯊꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯄ꯭ꯔꯥꯏꯖ ꯑꯁꯦ ꯑꯩꯗꯤ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ
मधुगी मतोदुना मंत्री अदुना मफम अदुदा अदुमक मधुबु ngaktuना yengduna lehawi मधुना थोलपा मतमददी गौतमना महाकी मखुता अंगांब अंदु गुलाब अमा पाइदुना ngaidुना लेरमी अदुदुगा मधुदा पीबा मतमदा मसिगा अंदु गुलाब सिदी नंगी नखुता चानदी अदुदुगा नंगसे पामदे नंग आइगे यामना चानदी हाइदुना हरई मदुदा ममानबी सिंग अदुना मधुदा करिन नंगना तौरिसिबो महासी कॉलेज असि की टॉपरनी अदुदुगा लाइक्स यामना हरिबा मिसक अमनी अदुगा महाना जर्मनी दा प्रोजेक्ट क्यासु थालिबनी हाइदुना हरई लाइक फनाम हाइतारगसु मसक फजदे पैसा पाइदे हाइदुना मधुना यारमदे मधुना कॉलेज की थोलप मतमदा मंत्री अदुगी मीसिंगना मधुबु मंत्री अदुगी गाइड चंगना बहारे अदुगा मधुना मंत्री अदुगी गाइड चंगब मतमदा नक्से आइगी नुपी ओइरो हाइदुना मंत्री अदुना हरई मंत्री अदुना महाकी पैसा म्याम लई हाइदुना मधुदा हाइपा मतमदुना मधुसु पैसा अदुगी मतिक मयान महासु मंत्री अदुना लोहोमनी हाइबदु महाग यारमी नोंगालप मतमदा मंत्री अदु मधुगी मयुमदा मधु हाइबा लई अदुबु मधुगी मपानदी मंत्री अदुगी मचागिदमक्ता मधु असि हाइबा लाकपनि हाइदुना खनमनि अदुबु मधुना आइगिदमक्ता महाकसि हाइबा लाइबनि हाइदुना हरई सही सिदी आइगा मानरमगनि हाइदुना मपादु हाइपा मतमदा नंगोनैसु हलमगनि अदुबु पैसा म्याम पाइ हाइदुना मधुना मपादुबु याहलमी मधुबु मंत्री अदुना पुरदुना महाकी अनौब युमदुदा पोरई अदुदुगा नुमिदांग अदुदा मखोयनि इंटिमेट ओइगे तौब मतमदा करिगुंबा आई प्रेग्नेंट ओइतारगदि आई सक थिजलकनि हाइदुना मधुना हाइबा मतमदा मंत्री अदुना मधु आइगी प्रॉब्लम नते हाइदुना मखोयनि इंटिमेट ओइखि मधुसु प्रेग्नेंट ओइखि अदुगा प्रेग्नेंट ओरकपदगिदि महाकी मसक असि असुम थिजलकप हौरई मधुना डॉक्टर की मनाक्ता लाक्तुना लायंग मतमददि डॉक्टर अदुना नंगोंदा वर्नर हाइबा लैना असि नारे अदुदुगा मसिगी लैना असि चही सि यामना थुना हनुसनबा हाइबदु ओइरै हाइदुना हरई मसी करीना फगने हाइदुना मधुना हंगबा मतमदा उपाय लेते हाइदुना डॉक्टर अदुना हाइदुरई मधुना मयुमदा हलक्तुना महाकी अथिबा मसा अदु मिछेंदा येंगबा मतमददि महा मथंदा पोरपोक चालकी अदुगा मथंदा सुसाइड तौना होनजरमी महापु अथुबा मतमदा डॉक्टर पोरक्तुना महापु लायंगबदगिदि महाकी थवाइदु बाउती हेंगौवी अदुबु मंत्री अदुनादि महासे हानदौना फजरक्लरोइद्रा हाइदुना डॉक्टर अदुना हंगबा मतमदा फजबा ngamlaroi हाइदुना हारकपदगिदि महागसि आइगी खंगनद्रे अदुदुगा महागसि लाखपा मतमददि आइगी उना हलकनु हाइदुना महाकी सिक्युरिटी सिंग अदुदसु हारई मंत्री अदुना हन येंगदा तारगसु गौतमनदि हॉस्पिटल अदुदा लाक्तुना मधुबु उनरमी मधुना हरे आई मतो सिना नंग नोंगनबिबा लाक्तिबरा मधुना गौतमना हरे आइना नंगमु नुसिबा सिदि थमोय सिना नुसिबनी अदुगा मसिगी लैना से आइना फनबा ngamgani हादुना हरे अदुगा आइना जर्मनी दा थाखिबा आइगी प्रोजेक्ट अदो मसिगी लैना सिगी मतांगदनि हादुनासु गौतमना मधुदा हरे अदुगा नंगना नाबा फरकांदा आइगी नाक्ता लयु हादुना गौतमगा महाका यानाबा पोरखी मधुना गौतमना नंग मसी कमदौना तौदुना हादुना हंगबा मतमदा गौतमना महाना पीखिबा रोज अकंगबदुदा करिगुंबा खरा साइसलदुना रोज अदु तगतग तेलखी मतौ अदुदगिदि मधुसु गौतमना तौगने हाबदु थाजरखी गौतमना मधुदा मखल मखलगी एक्सपेरिमेंट क्या तौरकपदगिदि अरोइबदि माय पालक्तुना मधुसु हानगी सक्ता मधु लाक्पा ngamखी हानगी सक्ता मधु लाक्पदगिदि मधुना महाकी नुपा मंत्री दुबु कौरतुना गौतमबु फुबा होलखी गौतमना मंत्री की मीसिंग अदुबु लोइना फुतलबा मतुंगदा हरई नंगना हराउनिन हराउबदा क्याम कुइन हराउगनी था तरु मंगाई था तरुकी मतुंगदा नंग हाले फिबमदुदा अमु हलानी हाइदुना हरई वहाय रुता मतमदा मधुना हरई नंग मुसिबु परमिनेंट हाइदाइने हाइदुना हरपा मतमदा आइना मसिबु था तरु खुदिंगी बुस्टर डोस अमा कापद्रदि यारो हाइदुना हरई मधुदैनि मधुसु नौथना सनरदुना गौतमगी मलाता चंगसिलक्तुना आइसे नंगना हाबि यारगे हाइदुना हरई मधुदैनि गौतमना तानिंगदे चलो हाइदुना हरई मंत्री अदुना आइडिया अमा लागलदुना नंगना पुथोरिबा हिदा आसिना अखोइना कंपनी अमा लिंखलसि अदुदुगा अखोइ होम पार्टनरशिप ओइरदुना अखोइना हिदा आसि योलसि हाइदुना हारकपदगिदि मखोइ होम यानरदुना कंपनी अमा लिंखतखिबनि मधुरगिदि सिन अदु प्रेजेंट अमुक लाई मधुसु इन्वेस्टर कयागा मीटिंग तौदुनि हाइदुना मफम अदुना प्रेजेंटेशन पीगनि हाइदुना सखी अदुगा गौतमना यशोदाबु पुंजलदुना कैमरा तौरगा नंगसि येंगलिबनि हारमदुना महाग मफम अदुदगि सखी मधुना प्रेजेंटेशन पीबा मतमदा चक्थिबा नुपीसिंग असे यामना फजहंदुरिबनि अदुदुगा नुपीना पामलिबसे हनुरकपा असि खुमजनबा अदुनि अदुदुगा नहा उन्थोकपा अदुनि मरम अदुना अखोइना पीदुरिबा प्रोडक्ट असिना नुपीसिंग असिबु अदुमक नहा ओइदुना लेहंदुरिबनि हादुना हारकपदगिदि मीसिंग अदुना नंगी हिदाकसिंग असिदा यावरिबा पोल असि करिनो हादुना हंगपा मतमददि नुपीगी मबुंग मनुंगदा लेरिबा आंगांग अदुना सेमनि हादुना हरई वहाय लुताबदा यशोदा सोमलाकना मथंदा कपचरई मधुना मखातारे ममागी मबुक मनुंगदा लेबा आंगांग असिदि नुमित के मंगालना थेंगदबनिना मखोइगी प्लाज्मा से यामना प्योर ओइ मधुगी प्लाज्मा दु सिजिनरतुना स्पेशल प्रोसेस क्या तौरदुना मसिगी सेरम असे सेमखिबनि हादुना हरई मधुदैदि इन्वेस्टर अमना हरे मसिगी तबक से तब मतमदा फीटस सिंग अदुरि नंदि करमना लौरुरिबनो हादुना हंगपा मतमदा फीटस फार्मिंग तौरिबनि हादुना हरई
ꯂꯥꯏꯔꯕ ꯅꯨꯄꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯕꯨꯛ ꯀꯪꯍꯜꯂꯗꯨꯅ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯣꯊꯣꯛꯂꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯔꯗꯤ ꯄꯨꯂꯤꯁꯅ ꯐꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯕꯣꯋꯥ ꯑꯁꯤꯒꯤ ꯂꯤꯛ ꯑꯣꯏꯒꯗꯕ ꯂꯩꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯐ ꯍꯥꯏꯗꯅ ꯕ꯭ꯌꯨꯇꯤ ꯀ꯭ꯔꯤꯝ ꯑꯃ ꯂꯣꯟꯆ ꯇꯧꯏ ꯃꯗꯨꯒꯤ ꯀ꯭ꯔꯤꯝ ꯑꯗꯨ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯈꯔ ꯈꯛꯇꯗꯤ ꯌꯥꯎꯏ ꯌꯥꯝꯅꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤꯗꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯃꯁꯛ ꯐꯖꯊꯣꯛꯏ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯡ ꯑꯗꯨꯁꯨ ꯈꯣꯏꯔꯝꯕꯗꯒꯤ ꯅꯧꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯗꯦꯜ ꯑꯃꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯣꯗꯦꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯃꯤꯅ ꯀꯣꯄꯤ ꯇꯧꯈ꯭ꯔꯒꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯀꯣꯄꯤ ꯇꯧ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯔꯃꯨꯂꯥ ꯍꯥꯏꯕꯗꯤ ꯒ꯭ꯔꯦꯠ ꯃꯥꯏꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯒꯧꯇꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯁꯦꯝꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯁꯨ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯈꯣꯏ ꯌꯥꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯌꯁꯣꯗꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯌꯁꯣꯗꯥ ꯂꯩꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯒꯧꯇꯝꯁꯨ ꯌꯁꯣꯗꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤ ꯌꯁꯣꯗꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯈꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯤ ꯆꯤꯡꯗ ꯂꯩꯕ ꯖꯪꯒꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯨꯡ ꯑꯗꯨꯗꯤ ꯆꯤꯡ ꯃꯅꯨꯡꯗ ꯍꯨꯠꯇꯨꯅ ꯁꯥꯕ ꯑꯣꯏꯔꯝꯃꯤ ꯌꯁꯣꯗꯥꯕꯨ ꯍꯨꯏ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯆꯤꯡꯒꯤ ꯆꯤꯗꯥꯏꯗ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯑꯗꯨꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯒꯧꯇꯝ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯨꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯨꯏꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯨꯏ ꯑꯁꯤꯅ ꯆꯤꯛꯇꯨꯅ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯁꯤ ꯀꯔꯤꯝꯇ ꯅꯥꯕ ꯐꯥꯎꯗꯕꯤꯗ ꯑꯩꯒ ꯆꯠꯃꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯁꯤꯕꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯏ ꯕꯥꯁꯨꯗꯦꯕꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯦꯂꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯈꯤꯕ ꯅꯨꯄꯤꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯂꯒꯦꯖꯇ ꯇꯦꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯤ ꯑꯃꯒꯁꯨ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯂꯥꯛꯈꯤꯕ ꯃꯤ ꯑꯗꯨꯁꯨ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠ ꯄꯤꯔꯨꯕꯗꯨꯅꯅꯤ ꯑꯗꯨꯒ ꯂꯦꯕꯣꯔꯦꯇꯔꯤꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠ ꯄꯤꯔꯨꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯃꯤꯁꯅꯔꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯤꯁꯅꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯕꯥꯁꯨꯗꯦꯕꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯀꯃꯤꯁꯅꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯅꯝꯃꯤ ꯑꯗꯨꯒ ꯍꯥꯠꯀꯦ ꯇꯧꯏ ꯍꯥꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯕꯗꯒꯤꯗꯤ ꯕꯥꯁꯨꯗꯦꯕꯅ ꯃꯁꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯒꯧꯇꯝꯅ ꯍꯥꯏꯔꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯁꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯤ ꯀꯥꯔ ꯍꯨꯔꯥꯟꯈꯤꯕꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯅꯝꯗꯅ ꯍꯨꯔꯥꯟꯍꯜꯂꯤꯕꯅꯤ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯀꯥ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯔꯤꯁꯕꯦꯜ ꯌꯥꯎꯔꯝꯗꯕꯗꯨ ꯎꯕ ꯃꯇꯝꯗꯒꯤꯗꯤ ꯑꯩꯁꯦ ꯄꯥꯎ ꯑꯗꯨ ꯇꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯃꯗꯨꯗ ꯊꯥꯡ ꯅꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯃꯌꯥꯝ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯊꯤꯔꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯅ ꯍꯪꯉꯛꯏ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯥꯏꯚ ꯊꯥꯔꯗꯨꯅ ꯃꯍꯥꯛꯀ ꯀꯃꯤꯁꯅꯔ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯧꯇꯝꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯃꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔꯅ ꯍꯪꯉꯛꯏ ꯅꯣꯡꯃꯩ ꯑꯗꯨ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔꯗ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯊꯕꯛ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯄꯥꯋꯔ ꯑꯣꯏꯔꯤꯕꯁꯤ ꯒꯧꯇꯝꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯃꯤꯁꯅꯔ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯊꯝꯈꯤꯔꯝꯃꯤ ꯀꯃꯤꯁꯅꯔꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯌꯁꯣꯗꯥ ꯑꯗꯨ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯅꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯍꯜꯂꯤ ꯃꯗꯨꯒ ꯅꯣꯡꯃꯩ ꯑꯁꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨ ꯍꯥꯠꯄꯗꯨ ꯅꯪ ꯎꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤꯗꯨꯗꯒꯤ ꯂꯧꯕ ꯑꯣꯏꯔꯝꯃꯤ ꯌꯁꯣꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗ ꯇꯝꯗꯨꯅ ꯂꯩꯕ ꯕꯥꯁꯨꯗꯦꯕꯒꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯅꯤ ꯋꯥꯔꯤꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯏ ꯑꯗꯨꯗꯨꯒ ꯌꯁꯣꯗꯥꯅ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯖꯣꯏꯟ ꯇꯧꯒꯦ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯂꯨꯄꯥ ꯂꯥꯛ 10 ꯆꯪꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯕꯥꯁꯨꯗꯦꯕ ꯇꯝꯕ ꯄꯥꯎ ꯑꯗꯨ ꯃꯆꯟꯅꯨꯄꯤꯗꯨꯅ ꯇꯥꯍꯧꯏ ꯃꯆꯟꯅꯨꯄꯤꯗꯨꯅ ꯇꯥꯍꯧꯕꯗꯒꯤꯗꯤ ꯂꯨꯄꯥ ꯂꯥꯛ 10 ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯤꯊꯤꯒ ꯂꯣꯏꯅꯅ ꯄꯩꯁꯥꯅ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯦꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ ꯂꯥꯛ 10 ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯕꯥꯁꯨꯗꯦꯕꯒ ꯄꯨꯟꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯁꯤ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤꯗꯤ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯃꯇꯝꯗ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯕꯤ ꯅꯨꯄꯤꯁꯤꯡꯒ
मुन्ना वाई सानबगी मओंग उबदगी चिंगनरकपदगी नर्स अमा फादुना हंगबा मतमदा मखोय सिंग असि लायरबा नुपीसिंग असि फारादुना मखोयना पैसा यामना पीगे अदुगा सरोगेट मदर ओयो हायदुना अयाबा पोनरकपदगी पैसा सिंग असि पीबने हायदुना वारी पुंबादु लोइना लिथोरई नंगी ननाव नुपीदुसु कॉन्ट्रैक्ट अदु यारतुना चही मंगादा मचा मंगा पीबा हायदुना सोय तौरमी हायदुना हरई नुपीसिंग अदु कदाय पुरीबनो हायदुना हंगबा मतमदा मदुदि खंगदि अखोयदि नुपीसिंग अदुदा कॉन्ट्रैक्ट असि यानबा हायनबा अदुदुगा कॉन्ट्रैक्ट अदु साइन तौरबा मतुंगदा बास्को हायबा नुपासिना मखोय पुदुना चखि हायदुना हरई अरु तारदी बास्को अदु थीरगा वा खुदिमा खंगननि हायबा मतमदा नुपी खुदिमा सिबु पुरीबसि बास्को अमा खतरते बास्को मयामननि हायदुना हरई बास्को हायबा मिंग असिदि एजेंट अदुगी सुंबगी कोड नेमने हायदुना हरई मधुदगी मखोय मसे मीटिंग तौब मतमदा रिशिना हरई मसिगी रेकेट से खंगे हाय तारगदी अखोयना अखोयगी मी अमा थाजंबा चंगी हायदुना हरई मधुना नुपी कनाबु थादुना हादुना खनबा मतमदा यशोदाना महाक मसामक चंगे हादुना हरई अदुबु नंदी पुलिस ओइदना हादुना हायबा मतमदा महाकी मनाव नुपीगीदमक्तनि हायदुना महाक्सना चंगबा याखी अदुगा वासुदेवना हरई मसी तौब मतमदा नंगी इज्जत समांगदि मांगनी हायदुना हायबा मतमदा आई कैसु खंदे हायदुना वासुदेवदा यशोदाना हायदुना महाना मिशन असि चंगबा याखेबनी सिन अदु प्रेजेंट लातुना नखोयना तौरिबादो आइना चंगकपा मतमदगी हौरबनी चेक तौबा नखोगी टैबलेट अदु तौदुना आइना कैमरा सिंग असि कदाय कदाय लेरिबनो हायबसे लोइना खंगलिबनी अदुदुगा आइना मफम असिदा लेरिबा कैमरा सिंगी ब्लाइंड स्पॉट सिंग अदु आइना मिजेंदा बिंदी ओइना परिंग नपतुना थमिबनी हायदुना हरई तंजादुना एलार्म खोंगई अदुगा मफम असिदा कनागुम नुपी मा लेबर पेन तौरे आई चतबा यारो हायदुना मदुना हरई तंजादु लौदुना गौतमना महाकी गारीदा महाकी मिसिंगदा सिग्नल थारदुना पुलिस सिंग अदुदा अटैक तौबा होलई मखोय मसेन नोंमै कयारा कामनकी तंजादु लौदुना कमिश्नर अदु मफम अदुदगी चेनकी अदुबु मफम अदुदा लेरिबा पुलिस सिंग अदुना कमिश्नर अदुबु कोशेलदुना कमिश्नर असि लैतारगदी समाज से मांगबा तारे हायदुना मखोयना कमिश्नर अदुबु अनवरगी लमन खुंबनी हायदुना महापु नोंमैना कापतुना हातखी सोनाकदना यशोदादा गौतमबु गन पॉइंट पुदुना लाई अदुदुगा मफम अदुदा लेरिबा सिक्युरिटी सिंग अदुगा यशोदागा नोंमै कयारा कामनकी नोंमै कामनरकपा मतमदा गौतमना तंजा लौदुना यशोदाबु फानदुना महाना मबुक्ता किन्ना थिनबा मतमदा यशोदादु खामा ngamdaduna wanthaduna leiki maduragi maha mikap tholoktuna gyan taraktuna gautam mahana nomai kaptuna gautam adu mafam madura lekthan ki mafam madura leriba computer amada mahana mahaki manau no pidu thiba matamda manau no pigi data adu amata phangamde yashoda su kapse banatna upai lejaramde tanjaduna maduna mafam madura leriba inmate sing adu yoga room dal kaubagi makhol adu tabadagi mahak su yauna inmate sing adu loina yoga room da chatpa matamda maduna mafam maduda यशोदागी मनाव नुपी ब्रिंदा हाइसे कनानो हादुना हंगबा मतमदा आइगी नाव नुपी ब्रिंदा दुना कदोगे हाइबनो मफम सिरे लेरिसे आइगी इचिनाव वातनी हादुना हरई तंजादु सिक्युरिटी मलाई महान सिक्युरिटी दुबु नुमैना कापतुना हाली तंजादु लोदुना मधुदु मफम मधुरि चेंगे तव मतमदा मफम मधुरि लेरिबा सिक्युरिटी सिंग अदुगा खुथोंनरगी मिकुबदुदा मधुदु मफम मधुरि चेंखी जंगल अदुदा वासुदेव अमसुंग महाकिति मधु लाखपा मतमदुदा लेबा मनुदु हुतुना लेरिबा सुरुंग अदु मखोइना थेंगनदुना सुरुंग अदुगी मनुंग चंगाई मधुदुसु फैसिलिटी दुदगी सुरुंग अमदा फाउदोरक्तुना महाना हेलिकॉप्टर अदुगी मनाक्ता चंगसिलक्तुना हेलिकॉप्टर चक्के तव मतमदा यशोदाना हेलिकॉप्टरगी मनिंगे पंखादुना नोमैना कापतुना हेलिकॉप्टर अदु पाइबि हलमदे असुम तौदुना मफम अदुना लेरिबा इनमेट सिंग अदुना मधुबु क्वेश्चन की अदुगा नंगसे नुपीनी नंगसे ममा अमा ओरिबनी थमोय पांद्रिबा करिगिनो हायदुना हायबा मतमदा आइना सक फजना बैदमक्ता इहान हानबा एक्सपेरिमेंट अदो आइगी चादुना तौखिबनी हायदुना हरई मदुना हरे अइना नखोयबु यानो नुंगाइना थमिबसिदि हायदुना हायबा मतमदा मामा अमदगी मचा अमबु लौथोगा ममादुबु हातपसिबु नुंगाइबा थबकला हायदुना मखोय मयाम ओंजलदुना मधुदा चागे तव मतमदा मधु अदु मनिंग हंदुना चप्पा मतमदा महाक चिंग अदुदगी ताखी अदुदुगा नुंगदे यशंदुना महाक सिखी तंजादुना पुलिसिंग अदुना यशोदागी मनाव नुपी ब्रिंदा अदुबु स्ट्रेचर अमदा हापलदुना इंथोलई अदुदुगा यशोदासु मनाव नुपीदु उबा मतमदा यामना हरावजरमी मनाव नुपीना मचेदा नंग पुलिस ओरबरा हायदुना हंगजरई अदुबु लाइबक थिबा हायगदा तंजा अदु ब्रिंदागी अंगा पोकपै मिकुबदु ओरई वार्डन अदुना आई मखोगी मिनते अंगा पोकपसे आइना पोके हायदुना मखोय मयाम उनजलदुना अंगा अदुबु वार्डन अदुना पोमी सोमाकंदना गौतमना चेंखिगे तौबा मिकुबदुदा पुलिसिंग अदुना उरदुना गौतमबु फारमी अदुदुगा मंगोंदगी सेरम सिंग अदुबु लोइना रिकवर तौरमी मूवी सिगे अरोइबगी सिंदा यशोदाना महाकी मनाव नुपीगी मचा अदु पमजरदुना यामना हरावजरमी अदुदुगा महाकी ममानबीदुबु निसिंगलदुना नंगी कृष्ण पोकले हादुना मतांग असिदा मूवी असि लोइसिनजखी वारी सिगी लोरकपा मतमदा मयामना चैनल असुबु सब्सक्राइब तौबियु अदुगा अनौबा चही 2023 लाकपा मतमदा मयामदा याइफा पाउजल पिजरी अदुदुगा हैप्पी न्यू ईयर हाइनसु हाइजरी।